ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯒꯋꯥꯒꯤ ꯀꯦꯟꯗꯣꯂꯤꯟꯗ ꯂꯩꯖꯩ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯒꯋꯥꯒꯤ ꯐꯦꯛ ꯈꯔ ꯈꯪꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯈꯔ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯖꯔꯒ ꯄꯨꯖꯔꯛꯏ꯫ ꯃꯌꯥꯝꯗ ꯑꯩꯅ ꯃꯇꯝ ꯈꯔ ꯌꯨꯇ꯭ꯌꯨꯕ ꯑꯁꯦ ꯐꯖꯅ ꯂꯣꯏꯅꯕ ꯉꯝꯖꯗ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯔꯛꯑꯒꯦ꯫ ꯒꯋꯥ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯕꯗ ꯂꯩꯉꯣꯏꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯉꯥꯛꯇ ꯂꯩꯕ ꯑꯣꯏꯅ ꯈꯜꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯌꯥꯝꯕ ꯐꯣꯔꯦꯁꯅ ꯀꯣꯚꯔ ꯇꯧꯏ꯫ ꯒꯋꯥ ꯑꯁꯦ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯣꯄꯤꯀꯦꯜ ꯄꯦꯔꯥꯗꯥꯏꯁꯅꯤ꯫ ꯇ꯭ꯔꯣꯄꯤꯀꯦꯜ ꯄꯦꯔꯥꯗꯥꯏꯁ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯂꯩꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯄꯥꯝꯅꯕ ꯃꯐꯝ ꯑꯗꯨ ꯇ꯭ꯔꯣꯄꯤꯀꯦꯜ ꯄꯦꯔꯥꯗꯥꯏꯁ ꯀꯧꯏ꯫ ꯒꯋꯥꯒꯤ 20% ꯃꯨꯛꯀꯤ ꯀꯪꯐꯥꯟꯒꯤ ꯃꯐꯝꯗꯤ ꯋꯦꯁꯇꯔꯟ ꯏꯟꯗꯤꯌꯥꯒꯤ ꯐꯖꯔꯕ ꯆꯤꯡꯁꯥꯡꯁꯤꯡ, ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯁꯤꯡ ꯍꯧꯔꯛꯏ꯫ ꯐꯖꯔꯕ ꯍꯤꯡꯐꯝ ꯂꯩꯐꯝ ꯌꯨꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯔꯤ, ꯂꯣꯏꯅꯅ ꯖꯤꯕꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ꯫ ꯖꯥꯏꯟꯠ ꯁ꯭ꯀ꯭ꯋꯥꯔꯦꯜ, ꯃꯣꯡꯒꯣꯜꯁ, ꯁ꯭ꯂꯦꯟꯗꯔ, ꯂꯣꯔꯤꯁ, ꯁ꯭ꯂꯣꯊ, ꯕꯤꯌꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡ꯫ ꯒꯋꯥ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯖꯔꯕꯁꯨ 7,000 ꯕꯥꯔ ꯍꯦꯟꯅ ꯂꯩꯔꯤ꯫ ꯒꯋꯥꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯅ ꯄꯥꯔꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅꯁꯨ ꯀꯧꯅꯩ꯫ ꯃꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯟ ꯁꯤꯀꯤꯡ ꯇꯨꯔꯤꯁ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯛꯏ꯫ ꯁꯟ ꯁꯤꯀꯤꯡ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯗꯨꯅꯤ꯫ ꯅꯣꯔꯊ ꯒꯋꯥꯗꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯂꯩꯅꯩ, ꯁꯥꯎꯊ ꯒꯋꯥꯗꯅ ꯕꯤꯆ ꯄꯥꯔꯇꯤ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯅꯔꯤ꯫ ꯒꯋꯥ ꯑꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃꯅꯤ꯫ 1,429 ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ ꯈꯛꯇ ꯄꯥꯛ ꯆꯥꯎꯏ꯫ ꯑꯩꯈꯣꯏꯅ ꯒꯋꯥ ꯑꯁꯦ ꯄꯤꯛꯏ ꯍꯥꯏꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯒꯋꯥ ꯑꯁꯦ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯌꯥꯝ ꯐꯖꯕ ꯃꯔꯝꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯐꯝꯁꯤꯡ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯒꯋꯥ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝꯗ ꯍꯥꯏꯌꯦꯁꯠ ꯔꯦꯡꯛꯇ ꯂꯩꯔꯤ꯫ ꯄꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯑꯁꯦ ꯃꯌꯥꯝꯅꯁꯨ ꯍꯥꯟꯅ ꯈꯪꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯃꯃꯥꯡ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯄꯟꯖꯈ꯭ꯔꯕꯅꯤ꯫ ꯄꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯍꯥꯏꯕꯁꯦ ꯃꯐꯝ ꯑꯗꯨꯒꯤ ꯂꯥꯛꯏꯕ ꯏꯟꯀꯝ ꯑꯗꯣ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯗ ꯊꯨꯡꯉꯤꯕ ꯆꯥꯡ ꯑꯗꯨꯅꯤ꯫ ꯒꯋꯥ ꯑꯁꯦ ꯋꯦꯜꯗꯤꯌꯦꯁ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯈꯛ ꯅꯠꯇꯅ ꯌꯥꯝꯅ ꯆꯥꯎꯕ ꯇꯨꯔꯤꯁ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯈꯛꯁꯨ ꯑꯣꯏꯔꯤ꯫ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡ ꯑꯃꯗꯤ ꯂꯤꯚꯤꯡ ꯁ꯭ꯇꯦꯟꯗꯔꯗ ꯐꯖꯕꯒꯤ ꯑꯣꯏꯅ ꯔꯦꯡꯛ ꯁ꯭ꯇꯦꯠ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯒꯋꯥ ꯄꯣꯔꯇꯨꯒꯜꯅ ꯆꯍꯤ 150 ꯍꯦꯟꯅ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ 1524ꯗ ꯄꯣꯔꯇꯨꯒꯜꯒꯤ ꯀꯦꯞꯇꯦꯟ ꯚꯥꯁꯀꯣ ꯗ ꯒꯥꯃꯥ ꯒꯋꯥꯗ ꯂꯥꯛꯈꯤ꯫ ꯍꯥꯟꯅꯗꯒꯤ 1510ꯗ ꯄꯣꯔꯇꯨꯒꯤꯖ ꯀꯌా ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯁꯠ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡ 1526ꯗ ꯒꯋꯥ ꯑꯁꯦ ꯄꯣꯔꯇꯨꯒꯤꯖ ꯀꯣꯂꯣꯅꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯒꯋꯥꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯗꯣꯝꯅ ꯒꯋꯥꯗ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯎꯕ ꯐꯪꯒꯅꯤ꯫ ꯆꯔꯆꯁꯤꯡꯗ ꯑꯔꯤꯕ ꯄꯣꯔꯇꯨꯒꯤꯖ ꯀ꯭ꯋꯥꯔꯇꯔꯁꯤꯡ, ꯃ꯭ꯌꯨꯖꯤꯌꯝꯁꯤꯡ, ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯌꯨꯝꯁꯤꯡ, ꯃꯌꯥꯝ ꯑꯩꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯂꯝꯕꯤꯁꯤꯡꯗ ꯄꯣꯔꯇꯨꯒꯤꯖ ꯃꯌꯦꯛꯁꯤꯡ ꯊꯥꯕ ꯑꯗꯨꯝ ꯊꯦꯡꯅꯖꯩ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯗ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ꯫ ꯑꯗꯨꯒ ꯒꯋꯥ ꯑꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯗꯦꯁ ꯑꯅꯤꯔꯛ ꯄꯥꯡꯊꯣꯛꯏ꯫ ꯏꯟꯗꯤꯌꯥꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯨꯜꯗꯒꯤ 15 ꯑꯥꯒꯁꯠ 1947ꯗꯒꯤ ꯅꯤꯡꯈꯥ ꯇꯝꯂꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯄꯣꯔꯇꯨꯒꯤꯖꯁꯤꯡꯅꯗꯤ ꯒꯋꯥ ꯑꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯒꯋꯥꯒꯤ ꯊꯦꯡꯅꯔꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯡ ꯃꯄꯥꯟ ꯑꯅꯤ ꯊꯣꯛꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯑꯁꯦ ꯈꯪꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁ ꯑꯃꯗꯤ ꯅꯦꯚꯦꯜ ꯐꯣꯔꯁꯁꯤꯡꯅ 17 ꯗꯤꯁꯦꯝꯕꯔ 1961ꯗ ꯒꯋꯥꯗ ꯏꯟꯚꯦꯗ ꯇꯧꯔꯛꯈꯤ, ꯑꯍꯦꯟꯕ ꯄꯋꯥꯔ ꯁꯤꯖꯤꯟꯅꯈꯤ꯫ ꯂꯩꯔꯤꯕ ꯄꯣꯔꯇꯨꯒꯤꯖ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯩꯊꯪꯗ 18 ꯗꯤꯁꯦꯝꯕꯔ ꯄꯣꯔꯇꯨꯒꯤꯖ ꯒꯚꯔꯅꯔ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈꯤ꯫ ꯒꯋꯥ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯒꯋꯥ ꯃꯁꯤꯒꯤ ꯅꯤꯡꯇꯝꯕ ꯑꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ 19 ꯗꯤꯁꯦꯝꯕꯔꯗꯁꯨ ꯄꯥꯡꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯒꯋꯥ 400 ꯁ꯭ꯄꯦꯁꯤꯁ ꯕꯥꯔꯗ ꯍꯦꯟꯅ ꯃꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯗ 6 ꯀꯟꯖꯔꯚꯦꯁꯟ ꯑꯦꯔꯤꯌꯥ ꯑꯃꯁꯨ ꯕꯥꯔꯗ ꯂꯥꯏꯐ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯕ ꯍꯧꯖꯤꯛ ꯂꯩꯅꯅ ꯀꯥꯇꯤꯒ ꯋꯥꯏꯜꯗ ꯂꯥꯏꯐ ꯁꯪꯆꯨꯔꯤ ꯁꯥꯎꯊ ꯒꯋꯥꯗ ꯑꯃꯗꯤ ꯗ ꯁꯂꯤꯝ ꯑꯂꯤ ꯕꯥꯔꯗ ꯁꯪꯆꯨꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯋꯥꯗ꯫ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯦꯛꯁꯤꯡ ꯑꯁꯦ ꯁ꯭ꯇꯣꯔꯤ ꯑꯃ ꯂꯤꯕꯒꯨꯝꯅ ꯂꯤꯖꯔꯦ꯫ ꯃꯌꯥꯝꯅ ꯃꯁꯤꯒꯤꯗꯃꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯍꯟꯖꯔꯛꯀꯦ꯫ ꯒꯋꯥ ꯑꯁꯦ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯇꯔꯐꯣꯜ ꯂꯩꯕ ꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫
ꯗꯨꯙꯁꯥꯒꯔ ꯋꯥꯇꯔꯐꯣꯜ ꯑꯁꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯆꯠꯂꯒ ꯐꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯇꯔꯐꯣꯜ ꯑꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯋꯥꯇꯔꯐꯣꯜ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯤ꯫ ꯃꯤꯇꯔ 403 ꯋꯥꯡꯏ꯫ ꯃꯁꯤꯅ ꯍꯦꯟꯅ ꯐꯖꯔꯤꯕꯗꯤ ꯑꯀꯣꯏꯕꯗ ꯖꯪꯒꯜꯁꯤꯡ ꯂꯩꯕ, ꯋꯥꯡꯅ ꯑꯃꯗꯤ ꯉꯝꯅ ꯏꯁꯤꯡꯁꯤꯡ ꯆꯥꯏꯊꯔꯛꯄ, ꯑꯃꯗꯤ ꯔꯦꯜꯋꯦ ꯂꯥꯏꯟꯅ ꯋꯥꯇꯔꯐꯣꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯁꯤꯡ ꯍꯨꯈꯤꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯔꯤꯕ ꯅꯨꯡ ꯐꯪꯐꯝ ꯈꯔꯗꯤ ꯒꯋꯥꯒꯤ ꯃꯣꯂꯦꯝ ꯑꯃꯗꯤ ꯑꯦꯟꯃꯣꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯪꯏ꯫ ꯃꯁꯤꯗ ꯆꯍꯤ ꯃꯤꯂꯤꯌꯟ 3,700 ꯍꯦꯟꯅ ꯂꯤꯔꯕ ꯅꯨꯡꯁꯤꯡꯁꯨ ꯐꯪꯏ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯆꯥꯡ ꯅꯥꯏꯅ ꯃꯤꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫